ꯏꯅꯦ ꯍꯩꯅꯤꯡꯖꯝꯗ ꯆꯥꯎꯒꯗ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯍꯥꯎꯔꯅꯤ ꯆꯥꯕꯗ ꯊꯨꯝ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯃꯤꯃꯤꯁꯨ ꯍꯥꯞꯄꯤꯅꯦꯕ ꯃꯤꯃꯤꯁꯦ ꯄꯦꯀꯦꯠ ꯃꯔꯤꯒ ꯄꯨꯔꯛꯏꯅꯦꯕ ꯍꯧꯖꯤꯛ ꯃꯤꯃꯤ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝ ꯍꯦꯜꯂꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯣ ꯆꯥꯛ ꯊꯣꯡꯕꯗꯩ ꯑꯗꯨꯝ ꯍꯧꯔꯦ ꯃꯌꯥꯝ ꯑꯩ ꯏꯟꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯇꯧꯕ ꯀꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯑꯩ ꯚꯣꯏꯁ ꯑꯣꯚꯔ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯁꯤꯒ ꯑꯩ ꯀꯟꯅ ꯍꯤꯟꯖꯥꯡ ꯊꯣꯡꯉꯝꯃꯤꯅꯤ ꯃꯌꯥꯝ ꯆꯅꯝ ꯀꯩꯀꯥ ꯇꯦꯖꯄꯇꯥ ꯀꯩꯀꯥ ꯂꯣꯏꯅꯁꯦ ꯍꯥꯞꯄꯦꯕꯀꯣ ꯗꯁꯦ ꯂꯩꯔꯦ ꯄꯥꯁꯄꯨꯔꯣꯟ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯊꯣꯡꯒꯠꯂꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯁꯤꯒ ꯑꯩꯅ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯇꯅ ꯉꯧꯔꯝꯃꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯥꯞꯄꯇ ꯉꯥꯏꯔꯦ ꯑꯩ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯏꯁꯤꯡꯁꯦꯀꯣ ꯉꯥꯛꯇꯪ ꯐꯨꯠꯂꯅꯤ ꯉꯥꯛꯇꯪ ꯐꯨꯠꯂꯅꯤ ꯃꯌꯥꯝ ꯀꯨꯞꯁꯜꯂꯅꯤ ꯍꯧꯖꯤꯛꯀꯣ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯨꯞꯁꯜꯂꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯅꯣꯡ ꯆꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯃꯦꯟꯁꯦ ꯌꯦꯡꯉꯨꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯄꯨꯔꯥ ꯂꯩꯈꯣꯝꯅ ꯂꯣꯏꯔꯦ ꯑꯦꯛꯗꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯀꯥꯡ ꯆꯤꯡꯅꯕ ꯃꯣꯏ ꯀꯥꯡꯁꯦ ꯃꯄꯥꯟ ꯂꯧꯊꯣꯛꯑ ꯊꯝꯃꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯂꯩꯔꯅꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯐꯖꯕ ꯂꯩ ꯊꯥꯔꯝꯃꯦ ꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯤꯅꯦ ꯐꯖꯕ ꯁꯤ ꯐꯖꯗ꯭ꯔꯥ ꯏꯁꯨ ꯃꯑꯣꯡꯒꯤ ꯂꯩꯅꯤꯅꯦ ꯑꯁꯤꯁꯦ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯨꯝꯊꯣꯔꯒ ꯁꯜꯂꯒꯗꯤ ꯄꯤꯡ ꯀꯂꯔꯒꯤ ꯁꯥꯔꯛꯄꯗꯣ ꯅꯪꯕꯨ ꯎꯖꯗ꯭ꯔꯤꯌꯦ ꯂꯣꯏꯔꯦ ꯊꯥꯔꯤ ꯃꯤꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯀꯌꯥꯝ ꯆꯥꯎꯈ꯭ꯔꯕꯅꯦ ꯄꯤꯇ꯭ꯔꯨ ꯄꯤꯅꯦ ꯍꯩꯅꯤꯡꯖꯝꯗ ꯆꯥꯎꯒꯗ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯍꯥꯎꯔꯅꯤ ꯆꯥꯕꯗ ꯊꯨꯝ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯦ ꯆꯠꯄꯒꯤ ꯃꯥꯁꯣꯟꯒꯤ ꯂꯩꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯐꯖꯩꯅꯦ ꯑꯗꯨꯝ ꯍꯧꯔꯤ ꯃꯐꯝꯁꯦ ꯆꯨꯅꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦꯁꯤꯒ ꯑꯩꯈꯣꯏꯗ ꯆꯥꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯅꯤ ꯃꯥ ꯀꯥꯡ ꯆꯤꯡꯕꯒꯤ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯀꯥꯡ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯩꯔꯣꯛ ꯅꯨꯡꯔꯣꯛ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯣꯏ ꯍꯧꯖꯤꯛ ꯀꯥꯡ ꯀꯟꯅ ꯆꯤꯡꯉꯦ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯍꯥꯟꯅ ꯆꯠꯈꯤ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯦ ꯑꯗꯨꯝ ꯆꯦꯡꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕ मथक्ता जेंगो मथक्ता चिंगा पहले जेंगो ना मैं नहीं चिंगी बा कान चिंगा उरे उसी कान चिंगा उरे रानी पुली कान चिंगी भाई बुझा ले जाओ इसे Jadi je nak kebok cair lagi ana.
Mana saya dek kaya dulu iba. Ah, terakhir mah kancing pun dia kangen ya ba. Kalau itu mah kebok kayak ini ini. Ah, mah orang dek kebok min ready tuh udah ham juga. Coba pun try. Eh, kau nih, kancing balance lau tuh ibu kau sih side turning sih. Lai herikat na behorengi laida ya mai haji kangi tho eba mission balorega phane ka mase chale dum phane mase laga dum tho bani mayam sung sang bi man ma tao bi ngai le ne mana ang sang na sung một ăn mana xong luôn ba da ka ha Putih lau thua vào mua là chỉ rồi này. गिलोंग ना अगर लेवल 11 हो गया ना तो फिजियन लेवल 2 यार लेवल इसको तो काम करेगा थी लाख बजे तक हां चिंता लाए 이제 밤새서 오케이 해봐 마마가 lấy cho mày chúng mua chừng khá là lấy cái trái dưa rồi là cái trái đó हाँ मेरा मना नहीं नहीं ऐसे ऐसे चाचा मुनी जब
बाजार की बेगम देने हेरू जी खरा चाय ကိုညာထားတာနီး बाजार बेगम को ना भी दे हमको မစွာပတိုင်းနေမကျွန်တော်မရှိတိုင်းနေ ꯃꯈꯣꯏ ꯍꯧꯖꯤꯛꯀꯣ ꯃꯝꯆꯧ ꯍꯣꯏꯗ ꯂꯩꯌꯦꯕ ꯁꯣꯝꯗ ꯃꯣꯏ ꯈꯦꯆꯤ ꯀꯩꯀꯥ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤꯀꯣ ꯑꯣꯂꯥꯡꯉꯦꯕ ꯌꯥꯝꯅ ꯃꯣꯏ ꯐꯦꯟꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯐꯦꯟꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯔꯣꯁ ꯑꯁ ꯏꯍꯣ ꯆꯅꯝꯒꯤ ꯈꯤꯕꯖꯥꯠꯅꯤꯌꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯤꯒ ꯑꯩꯒ ꯔꯣꯖꯤꯒ ꯁꯤꯡꯖꯨꯃꯨꯛ ꯆꯥꯕꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯀꯣ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯦꯕ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯃꯈꯛꯀꯣ ꯑꯗꯣ ꯃꯣꯏ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯔꯤ ꯑꯗꯣ ꯃꯤꯃꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯩ ꯃꯁꯂꯥ ꯍꯥꯞꯄꯒ ꯇꯧꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯔꯝꯃꯣ ꯉꯁꯤꯒꯤ ꯔꯣꯗ ꯖꯇ꯭ꯔꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯕꯥꯏ ꯕꯥꯏ ꯒꯥꯏꯁ ꯃꯌꯥꯝ ꯑꯟꯖꯂꯤ ꯌꯦꯡꯉꯤ ꯃꯌꯥꯝ ꯑꯟꯖꯂꯤ